Hannagi Deputy Chief Minister Yumnam Joykumar na Arambai Tenggol na Sikhiba Maral adu Lalle Haina Sengdok Yakhidre. Louba changluba paomee sing chhatkhro haina Yumnam Joykumar escort amana khudang paiduna chinglubadagi ungkhatnaba thokhre. Ngasigi thodok aduga mari lainana Manipur apunba imagi President Thongam Ongpe inauchana hai. Ngasi Manipur apunba imagi mihut singa Yumnam Joykumar masaga unaduna wari sakhe. Wari sanaba aduda Yumnam Joykumar na thamkibu wafam adugi chapchaba khudang changdam puthokpiu natragana mahakna mahaki X account da haikibu wafam adu Lalle Haina media da sengdokpiu haina thamkhe. Adubu laibak thipide kumja inglisingani kulumdoi ki May 3 da Arambai Tenggol na Churchanpurda attack chathaki haina mahakna X account da haikibu wafam adu civilian marshal amana attack toki haina semtokre haina pakum pirakhe. Adubu mahakna miyam mamangda Arambai Tenggol bulan uhanba yaba maungda X da thagalakhiba adugi matangda de Lalle hayu haiba Yakhidre haina mahakna phongdokhe. Ado Pabung Joykumar da kona haizabasi mana kuki te attack tawi haiba Arambai na tawi haiba matek se sija ai soigre na ha singdokpi haizabani kona haibada mana haibana mana magi Peter da singdokre sineba magi kani singa sainoi da supira amani adu singdokre sineba civilians na on gre sineba akuna adu on badu natte ba haini na pes me amla ingai sida wa thopsi sakthop ta nabagi da makta ai soigre matek sina ai landre haiba wai se hayu haibane ba hayu ya deba si akuna sida karino haidi se Arambai sa sin sida akuna kari haiga doino moigi apamba do koi tanaraga kaino matung taba koi khanara fazna wai sana matung de asobisi yengaga konusu haijaraga kanato ga khanara matung de da ai mayam thamung bise masi kanato gi pnigi koila kanose da koi imaiden sinachu moinachu koi gi party ki side gi koina thagat kiba kanose da change of kokpa ama wat amon lokong ba adu lokfoga sida koi masi koi gi kanada da koi gi NPP gi page da Maral bi thaga khabani ko masi toga sida da kanasi koi matter is shelo chale sima chimoi kanato ga so mainly kanato is ko let Arambai Tenggol attack each other have the adu no to we have put it let civilians attack each other I know so I don't know